mayam ngasidi kobi thamsit manbine nga tauba matum manga taruk macha khara hapsalani atuduga khamen sinamaga aluga sumai tar men se thau kitang ngauraga yam ngauda bida chiri chi thongjarake ko amuchi mayam yeng taminare se kamai taroga thong thake do ai ko thongda thau sare dun jira hapchale hanbada thau yam de ko dei tespata hapchale ngatang sumane ngai biraga chanam tilau habi de ba tilau je hapani tilau je karum muri kitang brown chang pa timing do se si timing de chanam ga singam hapchalani degi marumrang asuba adum hapchanbe ko ai khut na mana camera su pai khabai su pai gan menta de duna lam tawwe ni ko adu de ga sta kaino hapchan ba hore jang hapchan ba hore jang machan gai do aina namning man gi de na nambi na mi letter su dum aina hai wai ta ba an nam jalav ne ga dum na khutche kot pra su nungai bu wa le camera da su lengli tawle Leva machu ka thakchale bo subakra hapchale sim makhrang otpiba makhdang otloraga makhom do khumjalaga among hak thambide ne buko sidai di mai jam kanna lekhatpi ba do chang am da thambiro maya na ko de sina garam masala khara hapchale adeki kitchen king khara hapchale aduga wotla matung side mo makhum khumaga ha am thambi gidamni ko makhum do thamaga mai do adegi makhum hangdo e side am hatle ga mo opi ba ka sandana ba mai yang kan lekha bi ya de ko song kan da ai thau am ha pa sun de haksang sok na ni ka dam ni thau man cha ga ha la lo le mai hi hapsan be ya re ko si timing je aina samjal la bane dei kona do man ba isagi do ai gi kitang wa to male aduna kitang am ga hijal lagi ko kona ga da ba sang da isagi pa ma tha piro dum imung gi mahi yam chaning bana mahi ado ai gi chang am da kitang hape yam su lang da bi yam su kang da bi khara dum tot laga chaning e mahi do adugi si mamang da soibum keika thongaga thapkiba nga duniba asida nga han bagi nga atoiba thongbudo aduda hapkiba de soibum thonga hapkiba nga aina sum khakchal hobdo khraga adudone chilere ko nga hapchale si timing ji dei sida khumjalaga sawhalingai sida aise irona bagi mayan lokthokpa sange Đây thì dòng thôi đâu cái này mình nhảy đi này cho với mình gần đó xin cái nó xin cái ngôi xin á chị sầu green xin sầu green mình sẽ rồi đi cái thờ rồi tắm mà nè mà để mình nó thờ em cho chị mà mang cái gì đi cả anh nàoมีพอจะทำนั้นตัวยาวเลยชุดนั้นทำจนกันเลยอย่างมาเตรียมนูมันนั่งเงี้ยซึ่งข้าลิงอาจจะชุดนั้นชุดนั้นทุกรสแล้วก็ได้เลยนะครับมันพอดีที่มาทำดูได้ควายที่จะแบบเราทำได้ดีต่างกันเพราะมาทำดูคือมาดีโอเวอร์กดเลยคือแต่นี้ให้แต่เนี่ยดูได้ภาษาเพราะมาทำดูได้ตีอัดเตียบย้อนบดีมาทำดูแล้วพอกันเนี่ยแบบดูได้เขาจิตตีเขาจิตกินไม่ใช่รู้จักสิ่งอยู่ที่สมัยเต่าเลยSamagi marini na hongin le du ga ne sayo tho manga to le me sa edum to la le du sabi ne yam da ne dum lai dan lai ni ga pa ga sao sao ne si yung ko to di kit pa pa ya jo
ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯒꯤ ꯑꯗꯨꯝ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯦꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯅ ꯁꯤ ꯀꯛꯊꯠꯂ ꯊꯝꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯅꯕ ꯆꯥꯎꯅ ꯁꯥꯡꯅꯁꯨ ꯅꯥꯇꯩ ꯑꯃ ꯆꯥꯗꯦꯕ ꯑꯗꯣ ꯑꯩꯅ ꯃꯈꯣꯛꯇꯨꯁꯨ ꯀꯥꯟꯅꯕꯗꯤ ꯀꯛꯊꯠꯂ ꯊꯝꯈꯤꯕ ꯀꯩꯁꯨꯝ ꯇꯧꯔꯦ ꯍꯣꯔꯦꯟ ꯏꯔꯣꯝꯕꯗꯁꯨ ꯑꯗꯨꯝ ꯈꯪꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯂꯩꯕꯕꯨꯗꯤ ꯑꯃꯨꯛ ꯈꯪ ꯍꯩ ꯁꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯀꯅꯥꯝ ꯌꯦꯡꯕꯤꯗꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯃꯤ ꯑꯃ ꯑꯅꯤꯒ ꯌꯦꯡꯕꯤꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯃꯉꯥꯏꯔꯦ ꯏꯔꯣꯝꯕ ꯃꯨꯜꯂꯦꯀꯣ ꯌꯥꯝ ꯐꯖꯔꯦ ꯇꯧ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯏꯔꯣꯝꯕꯒꯤ ꯁꯦ ꯀꯩꯝꯇ ꯃꯄꯣꯛ ꯀꯥꯏꯗꯦꯀꯣ ꯃꯄ꯭ꯔꯥꯝꯒꯁꯦ ꯐꯖꯅ ꯃꯀꯨ ꯈꯣꯛꯄꯒ ꯂꯣꯏ ꯌꯥꯏ ꯑꯗꯣ ꯑꯗꯨꯒ ꯃꯔꯨ ꯈꯨꯊꯣꯡꯁꯦ ꯈꯨꯍꯥꯎꯗꯣ ꯂꯩꯇ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔꯗꯤ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝ ꯁꯥꯎꯔꯗꯦ ꯃꯃꯥꯡꯗ ꯊꯥꯒꯠꯄꯗꯣ ꯉꯝꯍꯧꯗ꯭ꯔꯕꯒꯤꯅꯦ ꯅꯝꯕꯗꯤ ꯅꯝꯁꯜꯂꯕ ꯁꯤ ꯂꯩꯔꯦ ꯂꯣꯛꯂꯩ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯋꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯏꯔꯣꯟꯕ ꯑꯗꯣ ꯌꯣꯡꯆꯥꯛ ꯃꯔꯨꯒꯁꯦ ꯌꯥꯝ ꯈꯨꯊꯣꯡꯁꯦ ꯋꯥꯎ ꯃꯣꯔꯣꯛ ꯑꯉꯥꯡꯕꯅ ꯂꯣꯟꯗ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯑꯗꯨ ꯃꯈꯜ ꯃꯈꯜꯅꯤ ꯉꯁꯤꯅ ꯃꯣꯔꯣꯛꯅ ꯂꯣꯟꯖꯔꯦ ꯃꯊꯪ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠꯇ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯂꯣꯟꯖꯔꯛꯀꯦ ꯑꯗꯨꯅ ꯃꯁꯛꯄꯨꯗꯤ ꯐꯖꯕ ꯏꯔꯣꯝꯕꯗꯗꯤ ꯌꯣꯡꯆꯥꯛ ꯑꯂꯨꯗꯗꯤ ꯑꯗꯨꯅꯕꯨꯗꯤ ꯍꯦꯜꯂꯤ ꯑꯗꯨ ꯁꯤꯒꯤ ꯃꯍꯥꯎꯁꯤꯁꯨ ꯀꯥꯎꯕ ꯉꯝꯖꯗꯦ ꯑꯗꯨꯒꯤꯅꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯗꯤ ꯃꯈꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯔꯁꯤ ꯏꯟꯁꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯁꯤꯀꯣ ꯊꯨꯝ ꯊꯥꯛꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯊꯨꯝ ꯊꯥꯛꯆꯜꯂꯦ ꯃꯨꯜꯂꯕꯅꯦ ꯃꯥꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯝꯖꯜꯂꯛꯑꯕꯅꯤ ꯉꯁꯥꯏꯅ ꯏꯟꯁꯥꯡꯁꯤꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅꯕꯅ ꯏꯔꯣꯟꯕꯒꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯂꯧꯈꯠꯂꯒ ꯏꯔꯣꯟꯕ ꯂꯣꯏꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯏꯟꯁꯥꯡꯗꯣ ꯂꯣꯏꯁꯤꯟꯕꯩꯗꯨꯅ ꯀꯣꯟ ꯂꯣꯏꯁꯤꯜꯂꯒꯦꯅ ꯁꯤ ꯂꯩꯔꯦ ꯐꯖꯅ ꯁꯧꯔꯦ ꯃꯨꯜꯂꯦ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯟꯕꯁꯤꯗ ꯃꯍꯤ ꯍꯥꯞꯈ꯭ꯔꯗꯤ ꯀꯟꯅ ꯂꯩꯈꯠꯄꯤꯕ ꯌꯥꯏꯀꯣ ꯃꯍꯤ ꯍꯥꯞꯄꯒꯗꯤ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯕ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯑꯣꯠꯄꯤꯕ ꯀꯣꯕꯤꯁꯦ ꯂꯦꯡꯗꯅ ꯇꯣꯏꯗꯅꯕ ꯑꯁ ꯃꯅꯝꯒ ꯅꯨꯡꯁꯤꯕ ꯂꯣꯏꯔꯦ ꯍꯥꯎꯁꯨ ꯍꯥꯎꯈꯤꯕꯅꯦ ꯁꯤ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦꯀꯣ ꯍꯥꯎꯋꯦ ꯉꯥꯛꯇ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯍꯥꯎꯋꯤꯀꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯦꯕ ꯑꯩ ꯊꯣꯡꯕ ꯊꯥꯛꯄꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯁꯤ ꯂꯩꯔꯦꯀꯣ ꯌꯥꯝ ꯐꯖꯔꯦ ꯉꯥꯁꯦ ꯁꯤꯅ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯍꯥꯟꯅ ꯂꯩꯔꯨꯕꯗꯣ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯅ ꯐ꯭ꯔꯣꯖꯟꯗ ꯍꯥꯞꯄ ꯁꯨꯝ ꯊꯥꯛꯄꯅꯦꯕ ꯃꯌꯥꯝꯁꯨ ꯁꯤ ꯈꯨꯊꯣꯡꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯃꯝꯒꯤ ꯈꯨꯊꯣꯡ ꯑꯃꯃꯝꯅꯤ ꯁꯤ ꯂꯩꯖꯔꯦꯀꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯊꯪ ꯑꯃꯨꯛ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯍꯥꯎꯒꯗꯒꯦꯗꯣ ꯑꯊꯣꯡꯕ ꯑꯃ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯄ ꯏꯔꯣꯝꯕꯗ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯡꯕ ꯂꯩꯔꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯂꯩꯔꯦ ꯇꯨꯅꯤꯡꯈꯣꯛ ꯃꯔꯥ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯕꯥꯏ